Nikola Tesla 20th century asigi khwaidagi chawba scientist amani hainai mana hinglingai mana puthopa pot pu thoina mi sing magun piwi kide adubu sikraba matungda di khangnar khi mahaka se magi matamdudagi kayam hena fast ta hinglami haibase mana inventor amagi mahina ni se khoi khutta mobile phone alternative current wifi asini chingba angakpa technology use to panglibase physics ta interest loba खक्तना तना निकोला टेस्ला से मिस्ट्री की ओइबा पोचिंग दसु इंटरेस्ट लौरमी मसिगे मनुंग इजिप्ट की पिरामिड की मतांगदा महाक यामना कुपना मुन्ने स्टडी तौकी पिरामिड हानादगी साइंटिस्ट सिंगना इंटरेस्ट लौखिबा सब्जेक्ट ni potni ngachi sungak nari ngasi degi chahi lising kaya mangda saram khiba pyramid ase karamna sakhi bano sathi sathi na chawkraba nung sing karamna pokhat ki bano align to ki bano suksoi soi hendana Egypt ki pyramid ahumni atiada laiba thon michang ahum ge align oi amasung pyramid asigi coordinates numit mangal ga chama na wehli ngasi degi chahi lising khara mangda modern technology leitringai matamda mangal gi speed mokhoina karamna khangki Masyang buani Nikola Tesla na sohairum ki pyramid taseng na mystery oi ba pot ni amasung energy transmit to bogi tamak saram ki bo oi ni adu bungak ni ngai di pyramid da karam de energy transmit to gani while video si da khara dikhangani Tesla gi Nikola gi mod matungina Egypt ki pyramid 25 lakh nungi block na sabani aduga total weight near about 7 lakh ton ni asuk yamba nungi block muthang lo laga asuk wang na saram ki ba suksoi sohendra masidani ngasi gi scientist sing na kok ngau na ribase scientist sing na hai ngasi gi matam si da sarbasu masingam loi ahan bada khandrami masigi Egypt ki ningthau singi mongpamoi ni but no hojik phawda momi am phaw pyramid ki manung dagi phangdri but ngasi thajanare masi karigum special region amadagi saram ki bani adubu region aduni thi phangdri base Nikola Tesla na always pyramid ahum asigi matang da research tauki magi jahina kun farak padagi pyramid ki matang da nainudun laki maramdi magi invention gi source ase pyramid tayaurami mana hai pyramid asum semlam ki badate but electricity transfer ki damak sarambani mana pyramid ki matang da angak pa mine thajada wa ka hai ki aduna mabu angam ba mina magi wa sitaning ki de yaning ki de maramdi mi gi kokta magi wa sing changde Tesla na hai pyramid tagi angak pa energy ama thoklammi madugi energy aduga pyramid asigi electromagnetic field ga manai aduga pyramid ki nungna insulator gi thabak sui maduna pyramid ki manung ki energy adu phajin duna thamba gi thabak sui masira takpadi pyramid ase ancient city singda energy pi bagi electric pi bagi damak saram ki bani madugi energy atuna city singda mangal piram bayai matamdugi technology ka leram gani maduda use toram gani samna hairabada pyramid powerhouse ni achoba transformer amagum bani amasung masibu proof to bagi damak Tesla na 1905 ta experiment ama tauki madugi experiment adudagi phangba afawa paper ama puthoki madugi being the art of transmitting electrical energy through natural medium kawi magi paper sigi ming asina clear takli Tesla na wire yaudabada wireless natural pot ki matengna mafam amudagi amada energy pass tawgi damak yamda kanna hotaram ki haibase masi satri gi kharba ko ki mi amani Tesla gi mod matungina aikhoi gi prithvi ase achuba generator amani amasung mana electromagnetic force generate tawi prithvi na mahak tamasigi electromagnetic force ase chingsilaga electric semba pamnam ki aduga wire use tawdana entire world ase free the electric yenba pamlam ki masita abada oiroi da wadi mali adomna hena bhap ta ba haijarabada ngasi ekoi khutta technology kya laire masi concept asida thabuk tawbani Tesla na magi paper da prithibi gi ionosphere ki matang da charcha toram ki madudi ionosphere yamna barwai ba layer amani masida gi current su lobi ai atai thabak kya su tawbi ai magi idea se matam du gi mi sing gi wakhal gi wangmagi wangak ta oi amasung idea laibata yade madu hena ba resource mathau tai paisa mathau tai madu matam da mai khutta leramte ionosphere haise prithibi gi 48 km mathak tagi hawi masida ion amadi free electron gi layer ama ni 48 km dagi 965 km phawbani prithibi gi mathakta Nikola Tesla na masi gi layer ase use toraga worldwide free electric yan papam ki mahak tama gi research paper the world wireless system amasung wender clip ko batawar ki concept pu introduce toram ki mahak adugum batawar ma sem papam ki madu ki tawar adu da high voltage electricity bu ionosphere da release toraga thadok laga inter world da transfer to yana ba adom ngak pe ai masi gi tawar sibak Tesla na New York ki sohram ko mafam da construct to hawalamle masi 54 meter wangi tawara se gi makha da electrical equipment kya
thamba horame amaduna electricity produce tawraga transfer tawbagi damak ready da laklambani atiada current thagatlaga ionosphere ga charged oihalaga madugi current ado mafam kuding da Tesla transformer raina macha khillaga madagi electric piraga atai dangal hanpa kaya sathikraba magi kok naman honaramsi adubu matamduda Tesla khutta project ase complete tawbagi paisa leramde mahak achubu senjau pai basingdagi paisa lawraga complete tawge khalambani tawar se loiramdai main energy produce tawge horamdai matamdugi senjau pai basingna magi wasi taraga mangonda funding taw dapa haina lepnaki maram sina project ase pung phang ngam khidre amasung Tesla the world the pre electric pibase manglan oina adub lehore hojik wahang prithibi gi achoba awon blaka da bathabak se kari gi support to khidabano matam du mi singna masigi reason business ta loss oini khan banani makoina matam du oil amde koila ana chingbase karbar taunaraga senjau pai po inarami matam du the factory industry punamak ase oil ki matengna koilai mateng ran tawrami hojik chu tawridana madugi oil ki mateng electricity su produce taunarami aduna force aduna free electric piba karigum success oikrabade businessman kya loss oini khanaduna mangonda mapuk phattabadagi thabak ase mapung phahan kidabani but tunga sida Tesla gi idea dagi pot kya thorakre smartphone amadi communication technology ngasi gi tower use to develop pun ase magi avadan ni aduga ionosphere use to ka radio waves device amadagi amada device amada transfer tawri masi Tesla idea ni Tesla gi idea sing super up idea ni electricity su mobile tower dagi network phabagum yum da Tesla receiver ko adu use tawraga free the electric use tawbe yaram gadabani masi man uram khraw potni yagda potni so potni aduna tawhan kide magi thabak ase mapung phan kide now coming to the pyramid Tesla pyramid ki matang ta Tesla na hai magi Tesla na hai pyramid ase magi tower wonder tower adugumbani same ni mana hai hana gi metam da pyramid ase electricity transfer to bigdam use torba soidna oi kani mana hai pyramid ki khutsa asidagi magi location asi chu yam important oi masigi location asidagi prithibi da ionosphere connection pi ba ya lai aduna tower amagi location asu yam darkar oi tower gi location faradi network yam phawna phangi 1993 da pyramid ki manung do hole ama thengna ki madu hana thengna ki 2011 da masi ki manung da camera thajin dore yang bata khangki masi achoba ahang ba kamani tungda queen's chamber haina mingthon ki angak padi ka sigi awang thangba sarukta hydrochloric acid ki trace phangki aduga south side tana zinc chloride ko chemical ki trace phangki masi ki chemical ani se pulabati hydrogen gas thoki adudagi high pressure gi manungda high conductor ki thabak suhalli masita natana pyramid ki manungda lambi gumba macha sulai madu mina di chatpa yadaba aduna scientist sing high pyramid ki masigi manungsida lambi macha sing da ising thajil labati pyramid ase fill up oiki aduga ngasai chemical sing tinekiduna achobi energy form oikiduna pyramid ki matolomda madugi energy du kakatli aduna geology sing high nil turel pyramid ki nakya da lairamba asisu masigi ising ase use to bagi ni sini therefore asuk choba angakpa pyramid puning thau maharani khak phumbagi sembani haibse sense oidaba thabakni ma Tesla gi idea de khangwamle pyramid ase masi energy produce to bugini electric supply to bugini aduna Nikola gi kokta Nikola gi motta pyramid ase energy produce to ba electricity produce to bugini maram masina mana yamna kupna masida nainaki amasung soidna oini adubu real garino madudinga sisu haidi masi Tesla gi obimotto ni aduga adom gi mot na kari oini masida adom gi idea do share to minasi